COVID-19 na maram oiraga siba migi masing asi nupidagi nupana heli haina study kya maramna utkre masigi maroiba maram singi manungda nupi singna nupa singdagi immune system hena kalli habisisu mani haina expert sing hairi hena khudong thiningai oiba thawong sing khudamoina physical distancing gi kanglon indawa amadi layong sing ulakpata thausadabana singbagi chang se nupana hena tawgali masisu maram amani hairi malay pombagi wana COVID-19 na siyanma nupi gi masingdagi nupa gi masingna heli masigi oithokpa yapa maram singi manungda nupa nupi gi haksangi oiba khenabadi hawraga hattaba hinabi thambagi wafam phawga yauri Frontiers in Public Health koba journal amada phonglakhiba study gi report amada nupa amsung nupi animakta sab manaba sangda novel coronavirus na hanba yai haina phongdokre ado manamak laina asina nupa singdana hena yamna sathina sogan ba yai haina so researchers singna phongdoli study edu chathakiba Chinese researchers sing aduna haiki madadi masing yalo COVID-19 gi patient sing gi kanglo amagi manungda siba mising gi sada humdra romdi nupa oiki umjali singani ga hum thokiba severe acute respiratory syndrome samna sarsana khangna ba laisat ki matam da chathakiba research ta examine tawbada su haire phiba masiga sab manana thengna ki hairi COVID-19 gi laisat he khorapodagi thadaro liba atopa figure singna anoba study asibu mayak senghalli World Health Organization hairi madadi Europe ta COVID-19 ga mari lenana siriba punma mising gi sada humphum doidi nupa singni sahi sigi March da Higher Health Institute of Rome na chathakiba study imada novel coronavirus na maram oraga hospitalized tabu nupa singdagi sada nipan siba matanda nupi singidi sada manga kaktang si haiba khangma ngamki New York City da coronavirus na nabadagi siba migi masing nupi dagi nupa na saruk ani heli city sigi health department na report tobagi matung ina April ga angan masaruk ta nupa lakh ama khudingi nupi nifum doi COVID-19 na seli aduga nupi gi ni yengbade nupi lakh ama gi manung na nupi kulum doi kha COVID-19 na seli hairi Center for Disease and Control and Prevention CDC na di hauji maki oina COVID-19 na sian magi matang da nupa nupi khaidolaga report toba leitri aduba lebaga se ga topam pham singda haire pipiba masidagi ahong bale henabagi maram amata leite hana expert sing na phongdoli infectious disease expert amasu oiriba global infectious diseases and Epidemiology Network co-founder Dr. Stephen Berger hai COVID-19 na nupi dagi nupa na hena sihelibagi maram singi manungda ahalorba nupi singdagi ahalorba nupa singdana hat ki laina nabagi sang hen ba sisu manung chalamba yai blood pressure wangba amasung phiraki anaba leibagi sang se nupi dagi nupa dana hena wangi haina study kaya dagi khangba ngamkre Ari bifibang pudingmak asisu COVID-19 na nabada hena khudong thian bagi masak singni genetics na su yamna chawba thodang loramba yari nupi singda X chromosome amai hena yawba maramna immune system kanba amadi infection singda response kana tawba asi nupa singdagi nupi na heli hena Dr. Berger na makhatari Dr. Berger gi wafam sawgaladuna pharmacist amsu oiriba Men's Health Network ki advisor Salvador J. Giorgiani na hai Aikoina biology amadi genetics ki nanthok tuna sian ba yaroi network se nupa amadi nupi macha singi haksel gi maramna thabak tawba mioi singi kanglop amani thawong sina maram oiraga United States ta clinical trial ani tasengna tawhanabagi maram oiki trial ani sida scientist sina COVID-19 na narba nupa singda laina adudagi phagalakpada mateng pangma ngambara yenawi damak estrogen guma sex hormone sing piri bana nupi dagi tasengna sonba heli Giorgiani na hai culture na maram oiraga nupa sing asi makhoi masana kalli hana khalnaba condition tawkhibani adubu immunity ki matangda lalabadi solibasi nupi natte mahana hai masigi sumathakta United States ta mi khwaidagi siatma maram taragi manungda maram mapanda sibagi chang nupa na masing heli masina takpadi COVID-19 na nabada hena khudong thian ba anaba sing hana haksang da narama yabagi chang nupa singdana heli haibani lang sogan ba yaba hainabi sing khudamana maikhu sinaba asina su COVID-19 na nupa singda ka hena sogan ba thodang lorama yai Berger na hai khudamana China da maikhu sinaba haibasi ayamana nupa sing hainabi oi maramadana nupa kaya ama chronic lung disease nai Masina maram oraga COVID-19 na naba matamda nupa singdana hena khudong thianabagi masak ama oheli hairi aroibada paudongi video yengbir punumukku thagachari